ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯉꯔꯥꯡ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯕꯂꯔꯥꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯔꯣꯜ ꯊꯣꯛꯇꯕ ꯅꯨꯄꯤ ꯑꯃꯕꯨ ꯒꯦꯡ ꯔꯦꯞ ꯇꯧꯕꯤꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯖꯒꯥꯗꯒꯤ ꯌꯥꯝꯅ ꯂꯥꯞꯇꯕ ꯖꯒꯥ ꯑꯃꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯝꯃꯒꯤ ꯃꯌꯨꯝꯗꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯅꯤꯅ ꯇꯥꯟꯅꯗꯨꯅ ꯐꯥꯔꯒ ꯑꯍꯥꯡꯕ ꯃꯤ ꯇꯥꯗꯕ ꯂꯧꯕꯨꯛ ꯑꯃꯗ ꯄꯨꯗꯨꯅ ꯔꯦꯞ ꯇꯧꯕꯤꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯨꯏꯅ ꯍꯜꯂꯛꯇꯕꯗꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯊꯤꯔꯨꯕꯗ ꯄꯨꯂꯤꯁ ꯄꯣꯁꯠ ꯑꯃꯒ ꯂꯥꯞꯅꯗꯅ ꯂꯩꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯗꯤꯁꯇ꯭ꯔꯤꯛ ꯋꯤꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯣꯜ ꯊꯣꯛꯄ ꯉꯝꯗꯕ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯎꯗꯨꯅ ꯃꯤ ꯀꯧꯒꯗꯕ ꯑꯗꯨ ꯉꯝꯍꯟꯈꯤꯗꯦ꯫ ꯚꯤꯛꯇꯤꯝꯒꯤ ꯏꯃꯨꯡꯅ ꯄꯨꯂꯤꯁꯇ FIR ꯔꯦꯖꯤꯁꯇꯔ ꯇꯧꯔꯕ ꯃꯇꯨꯡ ꯑꯀꯣꯏꯕꯒꯤ CCTV ꯀꯦꯃꯦꯔꯥ ꯆꯦꯛ ꯇꯧꯕꯗ CCTV ꯀꯦꯃꯦꯔꯥ ꯈꯔꯗꯗꯤ ꯑꯣꯐ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯚꯤꯛꯇꯤꯝꯒꯤ ꯏꯃꯨꯡꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁꯀꯤ ꯃꯌꯨꯝꯒꯤ ꯃꯅꯥꯛꯇ ꯊꯝꯕ CCTV ꯀꯦꯃꯦꯔꯥꯗ ꯐꯨꯇꯦꯖ ꯌꯥꯎꯔꯝꯕꯗꯒꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯑꯪꯀꯨꯔ ꯕꯔꯃꯥ ꯑꯃꯗꯤ ꯍꯔꯁꯤꯠ ꯄꯥꯟꯗꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯒꯠꯈꯤ ꯑꯃꯗꯤ ꯃꯈꯣꯏꯅꯁꯨ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯃꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯃꯁꯥꯅ ꯌꯥꯖꯈꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫